ꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯨꯚꯤ ꯔꯤꯀꯦꯞ ꯃꯅꯤꯄꯨꯔꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯐꯤꯜꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯣꯜ ꯁ꯭ꯅꯦꯆꯔ ꯀꯧꯏ ꯐꯤꯜꯝ ꯑꯁꯤ 2020ꯗ ꯔꯤꯂꯤꯖ ꯇꯧꯈꯤꯕꯅꯤ ꯃꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯗ ꯂꯝꯍꯨꯏ ꯃꯆꯥ ꯑꯃꯈꯛ ꯋꯥꯡꯂꯕ ꯆꯤꯡ ꯑꯃꯗ ꯌꯥꯟꯗꯨꯅ ꯀꯥꯈꯠꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯉꯥꯡ ꯃꯆꯥ ꯑꯃꯁꯨ ꯎꯠꯂꯝꯃꯤ ꯃꯍꯥꯛꯁꯨ ꯆꯤꯡ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯂꯝꯍꯨꯏ ꯃꯆꯥ ꯑꯗꯨꯕꯨ ꯀꯟꯕꯤꯅꯕ ꯀꯟꯅ ꯆꯤꯡꯈꯠꯇꯨꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯒ ꯂꯥꯁꯇ ꯐꯥꯏꯅꯦꯜꯂꯤ ꯃꯥꯅ ꯂꯝꯍꯨꯏꯗꯨꯕꯨ ꯀꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯨꯠꯇ ꯅꯥꯟꯊꯣꯛꯄꯗꯒꯤ ꯁꯣꯏꯕꯗꯒꯤ ꯃꯥꯒꯤ ꯈꯣꯡꯐꯝꯗꯣ ꯅꯥꯟꯊꯣꯛꯈꯤꯕꯗꯒꯤ ꯃꯥ ꯑꯣꯏꯅ ꯆꯤꯡꯗꯨꯗꯒꯤ ꯇꯥꯈꯤꯗꯧꯕ ꯌꯥꯜꯂꯝꯃꯤ ꯑꯗꯨꯗ ꯂꯝꯍꯨꯏꯅ ꯃꯥꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯝꯍꯨꯏꯗꯨꯅ ꯀꯟꯕꯤꯔꯝꯕ ꯉꯝꯗ꯭ꯔꯦ ꯃꯥꯒꯤ ꯁꯨꯞꯅꯒꯤ ꯂꯝꯍꯨꯏꯗꯨꯅ ꯈꯣꯠꯄꯗ ꯃꯈꯨꯠꯇꯣ ꯂꯣꯏꯅ ꯏ ꯊꯣꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯑꯉꯥꯡꯗꯣ ꯋꯥꯡꯈ꯭ꯔꯕ ꯆꯤꯡ ꯃꯈꯥꯗꯨꯗ ꯇꯥꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯝꯍꯨꯏꯅ ꯆꯤꯡ ꯑꯗꯨꯗ ꯃꯥꯁꯨ ꯀꯨꯝꯊꯔꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯥꯅ ꯀꯞꯇꯨꯅ ꯑꯉꯥꯡꯒꯤ ꯑꯁꯣꯛꯄ ꯃꯈꯨꯠ ꯑꯗꯨꯗ ꯃꯥ ꯃꯄꯤ ꯇꯥꯖꯔꯝꯃꯤ ꯇꯧꯔꯦ ꯆꯍꯤ 500ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯎꯠꯂꯛꯑꯦ ꯃꯁꯤꯗ ꯂꯝꯍꯨꯏ ꯃꯌꯥꯝ ꯑꯃ ꯆꯦꯟꯗꯨꯅ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯔꯝꯃꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯊꯋꯥꯏ ꯑꯗꯨ ꯂꯝꯍꯨꯏ ꯑꯣꯏꯅ ꯂꯣꯏꯅ ꯑꯣꯏꯕꯒꯤ ꯇꯥꯏꯞꯀꯨꯝꯕꯅꯤ ꯌꯪ ꯐꯣꯛ ꯁꯣꯜꯁꯤꯡ ꯑꯁꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯃ ꯄꯨꯟꯅ ꯃꯈꯣꯏꯒꯤ ꯂꯥꯏꯁꯪꯒꯨꯝꯕ ꯍꯣꯜ ꯑꯃꯗ ꯄꯨꯟꯅ ꯆꯠꯂꯝꯃꯤ ꯃꯁꯤ ꯃꯈꯣꯏꯕꯨ ꯏꯃꯣꯔꯇꯦꯜ ꯑꯣꯟꯕ ꯍꯥꯏꯕꯗꯤ ꯃꯈꯣꯏꯕꯨ ꯁꯤꯕ ꯅꯥꯏꯗꯅꯕꯅꯤ ꯃꯐꯝ ꯑꯁꯤꯗꯁꯨ ꯌꯪ ꯐꯣꯛ ꯁꯣꯜ ꯅꯨꯄꯥ ꯑꯃ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯦ ꯃꯍꯥꯛꯀꯤꯗꯤ ꯇꯦꯝꯄꯜ ꯃꯅꯨꯡꯗ ꯆꯪꯅꯤꯡꯉꯥꯏ ꯇꯤꯀꯦꯠ ꯑꯁꯤ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯇꯦꯝꯄꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯐꯪꯂꯝꯗꯦ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯝꯃꯤ ꯑꯗꯨꯒ ꯑꯇꯩ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯅꯣꯛꯁꯟꯗꯨꯅ ꯀꯔꯦꯝꯅꯕꯤꯔꯝꯃꯤ ꯁꯤꯟꯗ ꯃꯃꯩ 9 ꯄꯥꯟꯕ ꯐꯣꯛꯁ ꯑꯃ ꯑꯦꯟꯇ꯭ꯔꯤ ꯇꯧꯔꯛꯏ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯍꯜ ꯑꯣꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯜꯂꯝꯃꯤ ꯑꯁꯤ ꯐꯣꯛ ꯁꯣꯜꯁꯤꯡ ꯑꯁꯤꯒꯤ ꯂꯤꯗꯔꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯐꯣꯛ ꯁꯣꯜ ꯑꯁꯤꯕꯨ ꯄꯋꯥꯔ ꯑꯣꯏꯅꯕ ꯏꯃꯣꯔꯇꯦꯜ ꯑꯣꯏꯅꯕ ꯍꯥꯏꯕꯗꯤ ꯁꯤꯕ ꯅꯥꯏꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯋꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯦꯂꯤꯛꯖꯔ ꯑꯣꯐ ꯁꯣꯜ ꯀꯧꯏ ꯃꯁꯤ ꯍ꯭ꯌꯨꯃꯦꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯤꯗꯔꯗꯨꯅ ꯁ꯭ꯇꯨꯗꯦꯟ ꯈꯔꯗ ꯊꯕꯛ ꯑꯗꯨꯕꯨ ꯇꯧꯅꯕ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯕ꯭ꯂꯨ ꯀꯂꯔꯒꯤ ꯁ꯭ꯇꯣꯟ ꯑꯣꯏꯅ ꯂꯣꯏꯅ ꯊꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯦꯖꯤ ꯀꯧꯕ ꯅꯨꯄꯤ ꯑꯃꯈꯛꯅ ꯃꯉꯣꯟꯗꯒꯤꯗꯤ ꯑꯉꯥꯡꯕ ꯔꯦꯗ ꯀꯂꯔꯒꯤ ꯑꯣꯏꯕ ꯁ꯭ꯇꯣꯜ ꯍꯥꯏꯕꯗꯤ ꯁꯣꯜ ꯑꯃ ꯊꯣꯛꯂꯝꯃꯤ ꯃꯁꯤ ꯑꯦꯖꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯃꯃꯩ 5 ꯄꯥꯟꯕ ꯐꯣꯛ ꯁꯣꯜ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯆꯤꯞ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯊꯥꯗ ꯅꯨꯃꯤꯠ ꯑꯃꯗ ꯂꯥꯛꯀꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯈꯣꯏꯅ ꯋꯥꯏꯠ ꯏꯂꯤꯖꯔꯕꯨ ꯐꯪꯕ ꯉꯝꯂꯒꯅꯤ ꯑꯗꯨꯒ ꯃꯁꯤ ꯍꯦꯛ ꯐꯪꯕꯗ ꯅꯈꯣꯏ ꯃꯃꯩ 9 ꯄꯥꯟꯕ ꯐꯣꯛꯁ ꯑꯗꯨ ꯑꯣꯏꯒꯗꯕꯅꯤ ꯃꯃꯩ 9 ꯄꯥꯟꯕ ꯐꯣꯛꯁ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕ ꯐꯣꯛꯁꯅꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯥꯅ ꯑꯍꯟ ꯑꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ ꯋꯥꯏꯠ ꯏꯂꯤꯖꯔ ꯑꯁꯤ ꯆꯍꯤ 1000ꯒꯤ ꯃꯇꯨꯡꯗ ꯁꯨꯞꯅꯇꯪꯒꯤ ꯐꯣꯛꯁ ꯑꯃꯈꯛꯇꯪ ꯐꯪꯒꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯃꯃꯩ 9 ꯄꯥꯟꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕ ꯑꯣꯏꯒꯅꯤ ꯍꯥꯏꯔꯝꯃꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯐꯣꯛ ꯁꯣꯜꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕ ꯁ꯭ꯇꯣꯟ ꯑꯃꯒꯤ ꯑꯀꯣꯏꯕꯗ ꯂꯦꯞꯇꯨꯅ ꯃꯈꯣꯏꯒꯤ ꯈꯨꯠꯁꯤꯡ ꯑꯗꯨ ꯊꯝꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯁꯟꯁꯤꯡ ꯑꯗꯨꯕꯨ ꯈꯪꯕ ꯉꯝꯂꯝꯃꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯔꯛꯁꯤꯗ ꯉꯁꯥꯏ ꯇꯤꯀꯦꯠ ꯌꯥꯎꯗꯕꯗꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯐꯪꯈꯤꯗꯕ ꯐꯣꯛ ꯁꯣꯜ ꯑꯗꯨꯁꯨ ꯃꯥꯅ ꯀꯔꯤꯅꯣꯃ ꯇꯧꯗꯨꯅ ꯅꯝꯗꯅ ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯃꯥꯁꯨ ꯁ꯭ꯇꯣꯟ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯊꯝꯗꯨꯅ ꯑꯇꯩ ꯁꯣꯜꯁꯤꯡꯒꯨꯝꯅ ꯑꯗꯨꯝꯅ ꯃꯥꯁꯨ ꯂꯣꯏꯅꯃꯛꯇꯤ ꯎꯕ ꯐꯪꯗ꯭ꯔꯁꯨ ꯈꯔꯕꯛꯇꯤ ꯃꯥꯁꯨ ꯎꯕ ꯐꯪꯂꯝꯃꯤ ꯃꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯍꯥꯛꯅ ꯑꯍꯟ ꯆꯤꯞ ꯑꯗꯨꯅ ꯃꯥꯕꯨ ꯁꯥꯏꯠꯇ ꯄꯨꯊꯣꯛꯇꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯅꯈꯨꯠꯇ ꯏꯔꯤꯕꯗꯨ ꯅꯪꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯗ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯃꯊꯪꯒꯤ ꯊꯥꯗ ꯅꯪꯅ ꯋꯥꯏꯠ ꯏꯂꯤꯛꯖꯔ ꯑꯗꯨꯕꯨ ꯐꯪꯗꯨꯅ ꯅꯪ ꯋꯥꯏꯠ ꯍꯥꯏꯗꯤ 9 ꯄꯥꯟꯕ ꯃꯃꯩ 9 ꯄꯥꯟꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕꯗꯨ ꯅꯪ ꯑꯣꯏꯕ ꯌꯥꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯑꯃꯨꯛ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯔꯥꯎꯔꯤꯕꯗꯨꯗꯤ ꯃꯤꯀꯨꯞ ꯑꯃꯈꯛꯇꯪꯒꯤ ꯑꯣꯏꯔꯝꯃꯤ ꯃꯔꯝꯗꯤ ꯑꯍꯟ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯑꯩꯅ ꯇꯧꯁꯟꯅꯕꯅꯦ ꯅꯪ ꯀꯩꯗꯧꯅꯨꯡꯗ ꯏꯃꯣꯔꯇꯦꯜ ꯑꯣꯟꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯪꯒꯤ ꯅꯁꯥꯗ ꯀꯔꯤꯃꯠꯇ ꯄꯋꯥꯔ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯃꯨꯛꯁꯨ ꯍꯣꯠꯅꯕ ꯄꯥꯝꯂꯒꯗꯤ ꯅꯪꯅ ꯅꯁꯥꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯗꯨꯅ ꯆꯤꯞ ꯑꯗꯨꯅ ꯃꯉꯣꯟꯗ ꯅꯥꯏꯐ ꯑꯃ ꯄꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥꯗꯨꯅ ꯌꯥꯝ ꯍꯔꯥꯎꯅ ꯃꯥꯒꯤ ꯑꯦꯂꯤꯛꯖꯔ ꯁꯣꯜ ꯑꯗꯨꯕꯨ ꯊꯤꯕ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯆꯠꯄꯗꯨꯗ ꯆꯤꯞ ꯑꯗꯨꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯅꯨꯡꯗꯨꯁꯨ ꯃꯥꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯗ ꯆꯤꯞ ꯑꯁꯤ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯃꯔꯝꯗꯤ ꯃꯥꯅ 13ꯒꯨꯝꯕ ꯁ꯭ꯇꯨꯗꯦꯟ ꯃꯌꯥꯝ ꯑꯃ ꯑꯦꯂꯤꯛꯖꯔ ꯁꯣꯜ ꯂꯧꯕ ꯆꯠꯈꯤꯕ ꯑꯁꯤ ꯑꯃꯠꯇ ꯍꯤꯡꯗꯨꯅ ꯍꯜꯂꯛꯂꯝꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯤꯞ ꯑꯗꯨꯅ ꯃꯥꯒꯤ ꯃꯤ ꯑꯃ 13ꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯥꯕꯨ ꯌꯦꯡꯁꯤꯟꯅꯅꯕ ꯊꯥꯔꯝꯃꯤ ꯃꯔꯝꯗꯤ 13 ꯑꯁꯤ ꯌꯥꯝꯅ ꯄꯋꯥꯔꯐꯨꯜ ꯑꯣꯏꯗꯕꯅꯤꯅ ꯃꯥꯒꯤ ꯑꯦꯂꯤꯛꯖꯔ ꯂꯧꯕ ꯆꯠꯄꯗꯨꯗ ꯈꯨꯗꯣꯡꯊꯤꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯊꯪꯒꯤ ꯁꯤꯟꯗ 13 ꯑꯁꯤ ꯈꯨꯡꯒꯪ ꯑꯃꯗ ꯌꯧꯗꯨꯅ ꯃꯍꯥꯛ ꯍꯣꯇꯦꯜ ꯑꯃꯗ ꯑꯆꯥꯄꯣꯠ ꯆꯥꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯈꯛꯁꯨ ꯂꯥꯛꯑꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯖꯤꯖꯤꯟ ꯀꯧꯏ ꯃꯍꯥꯛꯅ ꯐꯣꯇꯣ ꯑꯃ ꯎꯠꯇꯨꯅ ꯃꯐꯝ ꯃꯌꯥꯝꯗ ꯃꯤ ꯁꯛ ꯑꯗꯨꯕꯨ ꯍꯪꯂꯝꯃꯤ
ꯃꯥꯅ ꯐꯣꯇꯣꯗꯣ ꯎꯠꯇꯨꯅ ꯁꯨꯝ ꯍꯪꯗꯨꯅ ꯂꯥꯛꯄꯗ ꯂꯥꯁꯇ 13ꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ 13ꯗꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯛ ꯆꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ 13ꯅ ꯏꯒꯅꯣꯔ ꯇꯧꯗꯨꯅ ꯃꯤꯗꯨꯕꯨ ꯐꯖꯅ ꯌꯦꯡꯂꯝꯗꯦ ꯑꯗꯨꯒ ꯖꯦꯖꯤꯟꯅ ꯃꯐꯝꯗꯨꯗꯒꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯥꯅ ꯉꯁꯥꯏ ꯆꯤꯞꯇꯒꯤ ꯍꯨꯔꯥꯟꯈꯤꯕ ꯁ꯭ꯇꯣꯟ ꯑꯗꯨꯗ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯏꯂꯤꯛꯖꯔ ꯑꯗꯨ ꯁꯥꯏ ꯑꯅꯛꯄꯗ ꯂꯩ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯃꯥ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯥꯅ ꯆꯥꯔꯤꯕꯗꯨꯕꯨ ꯇꯣꯛꯇꯨꯅ ꯃꯥꯒꯤ ꯏꯂꯤꯛꯖꯔꯗꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ ꯃꯥꯏꯕ ꯑꯁꯤꯅ ꯃꯥꯒꯤ ꯄꯦꯟꯇꯤꯡꯒꯤ ꯃꯅꯨꯡꯗꯨꯗ ꯗꯤꯃꯟꯁꯤꯡ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯗꯤꯃꯟꯁꯤꯡ ꯑꯗꯨꯗꯒꯤ ꯕ꯭ꯂꯗ ꯑꯗꯨ ꯂꯧꯗꯨꯅ ꯑꯅꯥꯕꯁꯤꯡ ꯑꯗꯨꯕꯨ ꯐꯍꯜꯂꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯉꯥꯡ ꯑꯃ ꯃꯥꯅ ꯑꯁꯨꯝꯅ ꯂꯥꯌꯦꯡꯂꯤꯉꯩꯗꯨꯗ 13ꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯨꯗ ꯖꯦꯖꯤꯟꯒꯁꯨ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨꯗ ꯖꯥꯏꯖꯤꯟꯅ ꯁꯣꯔꯤ ꯍꯥꯏꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯂꯩꯊꯣꯛꯄꯗ ꯃꯥꯒꯤ ꯒꯗꯥꯗꯨꯗ ꯑꯃꯨꯛ ꯊꯦꯡꯖꯤꯟꯗꯅ ꯃꯗꯨꯗ ꯁꯥꯎꯕꯗꯒꯤ 13ꯅ ꯒꯗꯥꯗꯨ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯒꯗꯥꯗꯨꯅ ꯁꯥꯎꯔꯛꯇꯨꯅ ꯃꯅꯤꯡꯗꯒꯤ ꯍꯜꯂꯒ ꯆꯦꯜꯂꯒ ꯑꯃꯨꯛ 13ꯗꯨꯕꯨ ꯃꯥꯅ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯃꯥꯕꯨ 13ꯗꯣ ꯀꯣꯛꯈꯠꯇꯨꯅ ꯂꯪꯈꯠꯂꯝꯃꯤ ꯑꯗꯨꯒ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯆꯦꯜꯂꯒ ꯃꯥꯕꯨ ꯂꯪꯂꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯒꯥꯎꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯑꯃꯥꯡ ꯑꯇꯥꯛ ꯇꯥꯍꯜꯂꯝꯃꯤ ꯃꯗꯨꯗ ꯖꯥꯏꯖꯤꯟꯅꯁꯨ 13ꯒꯤ ꯃꯇꯨꯡꯗ ꯀꯟꯅ ꯆꯦꯜꯂꯛꯄꯗ ꯉꯁꯥꯏꯒꯤ ꯃꯥꯏꯕꯗꯨꯅ ꯃꯉꯣꯟꯗ ꯃꯦꯖꯤꯛ ꯑꯃ ꯇꯧꯁꯜꯂꯝꯃꯤ ꯃꯦꯖꯤꯛ ꯑꯁꯤꯅ ꯖꯥꯏꯖꯤꯟꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯒꯗꯥꯗꯨꯅ 13ꯕꯨ ꯖꯪꯒꯜ ꯑꯃꯗ ꯄꯨꯗꯨꯅ ꯂꯪꯊꯣꯛꯑꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯥ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯖꯥꯏꯖꯤꯟꯁꯨ ꯖꯪꯒꯜ ꯂꯣꯝꯗ ꯆꯦꯜꯂꯛꯇꯨꯅ ꯃꯥꯅ 13ꯒ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ 13ꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯝꯃꯤ ꯑꯩꯒꯤ ꯒꯗꯥꯗꯣ ꯑꯩꯉꯣꯟꯗ ꯍꯟꯅ ꯄꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ 13ꯒꯤ ꯃꯅꯥꯛꯇꯗꯤ ꯃꯥꯒꯤ ꯒꯗꯥꯗꯣ ꯂꯩꯇ꯭ꯔꯕꯅꯤꯅ 13ꯁꯨ ꯀꯟꯅ ꯆꯦꯜꯂꯝꯃꯤ ꯑꯗꯨꯗꯒꯤ ꯖꯦꯖꯤꯟꯅ ꯃꯥꯁꯨ ꯀꯟꯅ ꯇꯥꯟꯅꯔꯝꯃꯤ ꯑꯗꯨ ꯃꯈꯣꯏ ꯑꯅꯤ ꯐꯅ ꯌꯥꯝꯅ ꯖꯪꯒꯜ ꯑꯗꯨꯒꯤ ꯃꯌꯥꯏ ꯇꯥꯅ ꯆꯦꯜꯂꯛꯂꯝꯃꯤ ꯃꯗꯨꯗ ꯋꯥꯗꯅ ꯃꯐꯝ ꯑꯃꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯇꯦꯝꯄꯜ ꯑꯃꯁꯨ ꯎꯔꯝꯃꯤ ꯑꯗꯨꯒ 13 ꯑꯗꯨꯅ ꯃꯥꯒꯤ ꯁ꯭ꯇꯣꯟ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯈꯪꯉꯦ ꯍꯥꯏꯕꯗꯤ ꯖꯥꯏꯖꯤꯟ ꯑꯁꯤꯅꯤ ꯃꯥꯒꯤꯏꯂꯤꯛꯖꯔ ꯄꯤꯒꯗꯧꯔꯤꯕꯁꯦ ꯖꯥꯏꯖꯤꯟ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯖꯥꯏꯖꯤꯟꯁꯦ ꯑꯦꯛꯖꯥꯝ ꯑꯃ ꯊꯥꯒꯗꯧꯔꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯂꯝꯃꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯖꯥꯏꯖꯤꯟꯗ ꯑꯐꯕ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯁꯍꯔꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯩꯅ ꯅꯪꯕꯨ ꯄꯨꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯖꯥꯏꯖꯤꯟ 13ꯗ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯄꯦꯟꯇꯤꯡ ꯑꯃ ꯄꯨꯔꯛꯇꯨꯅ ꯊꯤꯔꯤꯕꯁꯦ ꯑꯇꯩ ꯖꯣꯅꯥꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯏꯌꯥꯝꯕꯅꯤ ꯑꯗꯨꯒ ꯗꯣꯡꯒꯤ ꯑꯁꯤꯁꯨ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯁꯤꯒꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯦꯛꯖꯥꯝ ꯑꯃ ꯊꯥꯕ ꯆꯠꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯦ 13ꯅ ꯖꯥꯏꯖꯤꯟꯕꯨ ꯍꯥꯠꯅꯅꯕ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯥꯡ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯍꯥꯠꯀꯦ ꯇꯧꯕꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯃꯤ ꯅꯨꯄꯥ ꯑꯁꯤ ꯉꯁꯥꯏ ꯆꯤꯞ ꯑꯗꯨꯅ ꯐꯣꯛꯁ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯖꯥꯏꯖꯤꯟ 13 ꯑꯗꯨꯕꯨ ꯁꯦꯟꯅꯅꯕ ꯊꯥꯔꯛꯈꯤꯕ ꯅꯨꯄꯥꯗꯨꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯖꯥꯏꯖꯤꯟꯕꯨ ꯍꯥꯠꯄꯗꯨ ꯌꯥꯔꯝꯗꯦ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯃꯥꯕꯨ ꯍꯥꯠꯄꯒꯤ ꯃꯍꯨꯠꯇ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯂꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯔꯒꯗꯤ ꯃꯥꯅ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯇꯕ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯂꯣ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯥꯏꯖꯤꯟ ꯑꯃꯗꯤ 13ꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯗꯣꯡꯒꯤ ꯑꯃ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯖꯥꯏꯖꯤꯟꯁꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯁꯤ ꯗꯣꯡꯒꯤ ꯅꯠꯇꯦ ꯉꯁꯥꯏ 13ꯒꯤ ꯒꯥꯔꯗ ꯑꯣꯏꯅ ꯊꯥꯔꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯁꯤ ꯑꯣꯜꯂꯤꯕꯅꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯗꯣꯡꯒꯤꯗꯨꯕꯨ ꯄꯨꯗꯨꯅ ꯁꯍꯔꯔꯣꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯟꯑꯦꯛꯁꯄꯦꯛꯇꯦꯗꯂꯤ ꯏꯊꯥ ꯊꯥꯖꯗꯕꯤꯗ ꯌꯥꯝꯅ ꯀ꯭ꯂꯣꯖ ꯐ꯭ꯔꯦꯟ ꯑꯣꯏꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯐꯅ ꯌꯥꯝꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯁ꯭ꯀꯣꯂꯔꯁ ꯃꯌꯥꯝ ꯑꯃ ꯖꯣꯕꯀꯤ ꯑꯦꯛꯖꯥꯝꯒꯤꯗꯃꯛꯇ ꯃꯗꯨꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯑꯦꯀꯥꯗꯃꯤ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯍꯤꯡ ꯑꯃ ꯂꯦꯟꯅꯕ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯟ ꯇꯧꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯗꯥꯡꯗꯨꯗ 13ꯅ ꯍꯪꯉꯣꯏ ꯑꯃ ꯎꯔꯝꯃꯤ ꯍꯪꯉꯣꯏ ꯑꯁꯤꯅ ꯑꯆꯣꯡꯕ ꯈꯨꯗꯤꯡꯒꯤ ꯁꯅꯥ ꯁꯨꯝ ꯀꯦꯜꯂꯝꯃꯤ ꯃꯗꯨꯗ 13ꯅ ꯁꯅꯥ ꯑꯗꯨ ꯄꯥꯝꯕꯗꯨꯅ ꯍꯪꯉꯣꯏꯗꯨꯒꯤ ꯃꯇꯨꯡ ꯁꯨꯝ ꯏꯟꯅꯔꯛꯄ ꯃꯇꯝꯗ ꯍꯪꯉꯣꯏ ꯑꯗꯨꯅ ꯑꯦꯀꯥꯗꯃꯤꯒꯤ ꯑꯣꯅꯔ ꯑꯗꯨ ꯇꯥꯟꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯣꯅꯔ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯃꯥꯅ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯆꯥꯎꯔꯕ ꯍꯪꯉꯣꯏ ꯑꯗꯨꯅ ꯃꯔꯩꯗꯨꯅ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯃꯥꯕꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯄꯨꯊꯈꯤꯔꯝꯃꯤ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯔꯣꯝꯗꯁꯨ ꯌꯥꯝꯅ ꯆꯥꯎꯔꯕ ꯍꯪꯉꯣꯏ ꯑꯃꯅ ꯖꯥꯏꯖꯤꯟꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯅꯥꯀꯟꯗ ꯆꯦꯟꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯃꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗ 13 ꯑꯗꯨꯁꯨ ꯃꯥꯕꯨ ꯏꯁꯤꯡꯗ ꯄꯨꯊꯈꯤꯕꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯟꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯗꯨꯗ ꯍꯪꯉꯣꯏꯗꯨꯅ ꯎꯄꯥꯏ ꯂꯩꯇꯗꯅ ꯀꯥꯝꯃꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯄꯨꯔꯥ ꯄꯥꯏꯔ ꯃꯐꯝ ꯑꯃꯗ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯖꯔꯕꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯍꯪꯉꯣꯏ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯃꯇꯨꯡꯗ 13ꯗꯨ ꯍꯪꯉꯣꯏ ꯑꯗꯨꯒꯤ ꯃꯔꯩꯗꯣ ꯁꯥꯡꯅ ꯇꯤꯡꯊꯣꯔꯛꯇꯨꯅ ꯍꯪꯉꯣꯏꯗꯨꯅ ꯌꯣꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯖꯥꯏꯖꯤꯟꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯍꯪꯉꯣꯏ ꯑꯁꯤ ꯗꯤꯃꯟ ꯅꯠꯇꯦ ꯃꯁꯤ ꯉꯁꯥꯏ 13ꯒꯤ ꯒꯥꯔꯗ ꯃꯥꯕꯨ ꯁꯦꯟꯅꯅꯕ ꯊꯥꯔꯛꯈꯤꯕꯗꯨꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯜꯂꯒ ꯖꯥꯏꯖꯤꯟꯕꯨ ꯀꯤꯅꯕ ꯍꯣꯠꯅꯔꯤꯕꯅꯤ
ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯥꯏꯖꯤꯟ ꯑꯁꯤꯅ ꯃꯥꯒꯤ ꯐ꯭ꯔꯦꯟ 13ꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯈꯨꯠꯇ ꯃꯩꯕꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ 13 ꯑꯃꯗꯤ ꯃꯥꯒꯤ ꯒꯥꯔꯗ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯪꯉꯣꯏ ꯑꯃꯨꯛ ꯑꯣꯟꯗꯨꯅ ꯃꯔꯩ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯖꯥꯏꯖꯤꯟꯅ ꯃꯥꯒꯤ ꯃꯔꯩ ꯑꯗꯨꯗ ꯃꯥꯕꯨ ꯆꯤꯡꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯗꯨꯗ ꯃꯥꯒꯤ ꯃꯔꯩꯗꯨꯗ ꯃꯥꯅ ꯃꯩꯗꯨ ꯆꯨꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯃꯗꯨ ꯍꯪꯉꯣꯏꯗꯨ ꯈꯥꯡꯕ ꯉꯝꯗꯗꯅ ꯁꯥꯕꯗꯒꯤ 13ꯗꯨꯁꯨ ꯃꯥꯅ ꯀꯥꯝꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯈꯣꯏ ꯕꯣꯠ ꯑꯃ ꯇꯣꯡꯗꯨꯅ ꯆꯠꯂꯝꯃꯤ ꯃꯗꯨꯗ ꯃꯥꯒꯤ ꯒꯥꯔꯗ ꯑꯗꯨꯅ 13ꯗ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯑꯁꯤ ꯖꯥꯏꯀꯤꯡ ꯁꯤꯇꯤꯗ ꯆꯠꯄꯅ ꯐꯅꯤ ꯃꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯩ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯅꯪꯒꯤ ꯏꯂꯤꯛꯖꯔꯁ ꯃꯆꯨꯗꯨ ꯍꯥꯏꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯖꯥꯏꯖꯤꯟꯗꯨ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯃꯗꯨꯗ ꯒꯥꯔꯗꯇꯨ 이승ꯗ ꯆꯣꯡꯊꯈꯤꯗꯨꯅ ꯗꯣꯡꯒꯤ ꯑꯃ ꯑꯣꯟꯗꯨꯅ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯊꯪꯗ 13ꯅ ꯖꯥꯏꯖꯤꯟꯗ ꯃꯥꯒꯤ ꯑꯁꯦꯡꯕ ꯂꯣꯏꯅ ꯍꯥꯏꯔꯛꯑꯝꯃꯤ ꯍꯥꯏꯕꯗꯤ ꯑꯩ ꯑꯁꯤ ꯃꯤ ꯅꯠꯇꯦ ꯑꯩꯁꯤ ꯐꯣꯛꯁꯀꯤ ꯁꯣꯜꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯖꯥꯏꯖꯤꯟꯁꯤ ꯌꯥꯝꯅ ꯀꯤꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯗꯨꯗ 13ꯅ ꯃꯉꯣꯟꯗ ꯄ꯭ꯔꯣꯃꯤꯁ ꯇꯧꯔꯝꯃꯤ ꯑꯩꯅ ꯅꯪꯕꯨ ꯀꯩꯁꯨ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯊꯥꯖꯕ ꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯅꯥꯕꯗꯨꯕꯨꯁꯨ ꯖꯥꯏꯖꯤꯟꯅ ꯂꯥꯌꯦꯡꯕꯤꯔꯝꯃꯤ ꯍꯤꯗꯥꯛ ꯍꯥꯞꯄꯤꯔꯝꯃꯤ ꯑꯗꯨꯒ ꯖꯥꯏꯖꯤꯟꯅ 13ꯗ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯊꯥꯏꯅꯗꯒꯤ ꯗꯥꯎꯔꯣꯟ ꯀꯧꯕ ꯃꯤꯁꯛ ꯑꯃꯈꯛ ꯎꯅꯕ ꯄꯥꯝꯂꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯔꯣꯜ ꯃꯣꯗꯦꯜꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯗ ꯐꯥꯏꯅꯦꯜꯂꯤ ꯃꯈꯣꯏ ꯑꯅꯤ ꯖꯥꯏꯀꯥꯡ ꯁꯤꯇꯤ ꯌꯧꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯃꯗ ꯆꯪꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯋꯦꯜꯀꯝ ꯇꯧꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯅꯨꯡꯗ ꯁꯨꯝ ꯆꯪꯉꯛꯄꯗ 13ꯅ ꯃꯥꯒꯤ ꯒꯥꯔꯗ ꯑꯗꯨ ꯅꯨꯄꯤꯒꯤ ꯁꯛꯇꯝꯗ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯖꯥꯏꯖꯤꯟꯁꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯤ 13ꯕꯨ ꯃꯥꯒꯤ ꯏꯂꯤꯛꯖꯔ ꯑꯁꯤ ꯐꯪꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕ ꯐꯣꯛꯁ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯨꯅꯤ ꯏꯂꯤꯛꯖꯔꯁꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯆꯨ ꯂꯩ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤ ꯑꯁꯤꯅ ꯖꯥꯏꯖꯤꯟꯕꯨ ꯌꯦꯡꯂꯒ 13ꯒꯤ ꯃꯥꯒꯤ ꯏꯂꯤꯛꯖꯔꯒꯤ ꯃꯆꯨ ꯑꯗꯨ ꯍꯥꯏꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯅꯤꯈꯛ ꯂꯥꯛꯇꯨꯅ ꯖꯥꯏꯖꯤꯟꯕꯨ ꯃꯤꯁꯛ ꯑꯃꯅ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯈꯤꯔꯝꯃꯤ ꯍꯧꯖꯤꯛ ꯖꯥꯏꯖꯤꯟ ꯑꯁꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯌꯦꯡ ꯀꯧꯏ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯌꯦꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯖꯥꯏꯖꯤꯟꯕꯨ ꯃꯉꯣꯟꯗ ꯑꯦꯇ꯭ꯔꯦꯛ ꯇꯧꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯖꯥꯏꯖꯤꯟꯅꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯄꯥꯝꯂꯝꯗꯦ ꯅꯨꯄꯤꯁꯤꯅ ꯖꯥꯏꯖꯤꯟꯕꯨ ꯑꯦꯇ꯭ꯔꯦꯛ ꯑꯣꯏꯍꯟꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯥꯒꯤ ꯏꯂꯤꯛꯖꯔꯒꯤ ꯃꯆꯨ ꯑꯁꯤꯕꯨ ꯈꯪꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯖꯥꯏꯖꯤꯟꯗ ꯄꯋꯥꯔ ꯑꯃ ꯌꯥꯎꯔꯝꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯄꯨ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯂꯝꯃꯤ ꯃꯥꯒꯤ ꯄꯋꯥꯔ ꯑꯁꯤ ꯉꯁꯥꯏ ꯃꯥꯏꯕꯗꯨꯅ ꯃꯉꯣꯟꯗ ꯃꯦꯖꯤꯛ ꯑꯃ ꯇꯧꯈꯤꯕ ꯑꯗꯨꯅꯤ ꯑꯗꯨꯒ ꯖꯥꯏꯖꯤꯟꯅ ꯌꯦꯡꯕꯨ ꯅꯨꯡꯁꯤꯕ ꯍꯧꯔꯛꯂꯝꯃꯤ ꯃꯍꯥꯛꯄꯨ ꯂꯨꯍꯣꯡꯗꯨꯅ ꯂꯩꯕ ꯄꯥꯝꯂꯝꯃꯤ ꯑꯗꯨꯕꯨ ꯌꯦꯡꯅꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯅꯕ ꯍꯥꯏꯔꯝꯃꯤ ꯌꯦꯡꯅ ꯃꯥꯕꯨ ꯑꯁꯨꯃꯥꯏꯅ ꯁ꯭ꯀꯦꯟ ꯇꯧꯔꯒ ꯃꯥꯒꯤ ꯕꯣꯗꯤꯗꯨꯕꯨ ꯂꯣꯏꯅ ꯁ꯭ꯀꯦꯟ ꯇꯧꯗꯨꯅ ꯌꯦꯡꯕꯗꯧꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯕꯣꯗꯤꯗꯨꯗꯗꯤ ꯀꯔꯤꯃꯠꯇ ꯎꯕ ꯐꯪꯂꯝꯗꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯥꯏꯖꯤꯟꯁꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯌꯦꯡꯅ 13ꯒ ꯎꯅꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ 13ꯗ ꯍꯥꯏꯔꯝꯃꯤ ꯖꯥꯏꯖꯤꯟꯒꯤ ꯕꯣꯗꯤꯗꯒꯤ ꯑꯩꯅ ꯃꯥꯒꯤ ꯀꯂꯔ ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯎꯕ ꯐꯪꯗꯦ ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯇꯣꯉꯥꯟꯕ ꯄꯋꯥꯔ ꯑꯃ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯌꯦꯡꯒꯤ ꯃꯁꯥ ꯑꯁꯤ ꯌꯥꯝꯅ ꯋꯥꯅ ꯂꯩꯕ ꯎꯔꯝꯃꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤ ꯂꯣꯇꯁ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯂꯣꯇꯁ ꯑꯁꯤ ꯃꯥꯒꯤ ꯒꯥꯔꯗꯤꯌꯟꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ ꯑꯗꯨꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯀꯤ ꯑꯦꯀꯣꯔꯗꯤꯡ ꯇꯨ ꯃꯥꯒꯤ ꯒꯥꯔꯗꯤꯌꯟꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯄꯨ ꯑꯣꯠꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯥꯏꯖꯤꯟꯅ ꯃꯥꯅ ꯑꯦꯛꯖꯥꯝ ꯊꯥꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯥ ꯌꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯒꯤ ꯐꯣꯇꯣꯗꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯃꯗꯨ ꯈꯪꯉꯝꯗꯦ ꯍꯧꯖꯤꯛ ꯃꯍꯥꯛ ꯑꯦꯛꯖꯥꯝꯒꯤꯗꯃꯛꯇ ꯔꯦꯗꯤ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯦꯛꯖꯥꯝ ꯊꯥꯕ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯃꯍꯥꯛꯁꯨ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯍꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯑꯦꯛꯖꯥꯝ ꯑꯗꯨ ꯊꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯅ ꯃꯐꯝ ꯑꯗꯨꯗ ꯚꯨꯠ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯚꯨꯠ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯀꯅꯥꯝꯇ ꯊꯥꯖꯔꯝꯗꯦ ꯃꯔꯝꯗꯤ ꯃꯥꯅ ꯂꯥꯎꯕꯗꯨꯗ ꯑꯦꯛꯖꯥꯝ ꯊꯥꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯗꯤꯁꯇ꯭ꯔꯦꯛ ꯇꯧꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯌꯦꯡꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯉꯁꯥꯏ ꯃꯥꯒꯤ ꯊꯋꯥꯏ ꯂꯣꯇꯁꯇ ꯊꯝꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅꯤ ꯃꯍꯥꯛꯅ 13ꯒꯤ ꯁꯣꯜ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯉꯁꯥꯏ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯃꯐꯝꯁꯤꯗ ꯚꯨꯠ ꯑꯃ ꯂꯩ ꯍꯥꯏꯈꯤꯕꯗꯨ ꯇꯁꯦꯡꯅ ꯃꯐꯝ ꯑꯁꯤꯗ ꯚꯨꯠ ꯑꯗꯨ ꯂꯩ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯚꯨꯠ ꯑꯗꯨꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯇꯨꯗꯦꯟꯁꯤꯡꯒꯤ ꯋꯥꯈꯜ ꯑꯁꯤ ꯃꯥꯅ ꯂꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯈ꯭ꯔꯦ ꯃꯁꯤꯗ ꯖꯥꯏꯖꯤꯟꯒꯤ ꯋꯥꯈꯜꯁꯤꯁꯨ ꯃꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ 13ꯗ ꯍꯥꯏꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤ ꯅꯪꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯖꯥ ꯆꯥꯔꯕ ꯃꯇꯝꯅꯤ ꯃꯔꯝꯗꯤ ꯖꯥꯏꯖꯤꯟꯒꯤ ꯁꯣꯜ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯚꯨꯠ ꯑꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯕꯅꯤꯅ ꯅꯪꯅ ꯖꯥꯏꯖꯤꯟꯕꯨ ꯍꯥꯠꯇꯨꯅ ꯅꯪꯒꯤ ꯏꯂꯤꯛꯖꯔ ꯑꯗꯨ ꯂꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯕ ꯉꯝꯃꯅꯤ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯥꯏꯖꯤꯟ ꯑꯃꯨꯛ ꯎꯠꯂꯛꯑꯦ ꯃꯥꯅ ꯉꯁꯥꯏ ꯚꯨꯠ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯒꯤ ꯁꯛꯇꯝꯗ ꯑꯣꯏꯅ ꯎꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯃꯌꯥꯝꯕꯗꯨꯗ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯚꯨꯠ ꯑꯗꯨ ꯑꯀꯤꯕ ꯁꯛꯇꯝ ꯗꯤꯃꯟ ꯑꯃ ꯑꯣꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯣꯡꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟ 13ꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯝꯃꯤ ꯃꯥꯒꯤ ꯊꯥꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ
13 मागी थमोई यामना सेंगजबा यामना अचुंबा चचबा मी मसक अमखखनी अदुना मरम ओइदना मांगना जायजिनबु हातबिदा मागी एलेक्जरदुबु लौदबिदा जायजिनगे मतेंग पांगबा ओइना लाक्लमिबने अदुबु मखोय माना मतेंग पांगबा लाक्लमिबदु करिसु कानाबा फंगलमदे मरमदि मखोय एनिबु ट्रिप अमदा चेललमी अदुगा ट्रिप अदुदा जायजिन असिबु यामना लाक्ना मफम अमदा ताखिरमी अदुगी मतंगदना माना मागी मयामबगी सिन अदु उरक्लमी हाइबदि हानासु हाइबदिनि मागी मयामबा सिसु एग्जाम अमा थाबा चटकी हाइदुना महांगनासु मयागी मयामबदुना सेम माना थारिबे एग्जाम हॉल असिदा एग्जाम थारमी अदुबु एग्जाम थारिङै मतम अदुदा मयामबदा मफम अदुदा सिखिरमी अदुगी महाकी थवाई अदुना हजिक इविल अमा भूत अमा ओंदुना लैरखिबनि अदुगा मफम असिदा 13 दा ऑल इविल स्पिरिट अमना अटैक तौरक्लमी अदुगा जायजिनगी सोल अदु मागी मयामबा अदुना चिंगसिलमी अदुगा इखंग खंगौदना मैजिक अमा लाउतुना मागी जायजिनगी मयामबा अदुबु मागी पास की वारीसिंग अदु निंसिंगहलमी अदुदा मागी पास की वारीसिंग अदुना मरम ओइदना मागी मनाउनुपा अदुसु माना खंगबा ngamlami adudagi mabu karisu tawbiramde aduga jaijin ge solo do ma ke masada amu halaklami aduga mathang ge sinda jaijin na 13 da harame nang aingonda na chin thiganu nang na aigi manata lakliba se aigi rizara si pamba gi damaktara karigumba nang na masibu pamba gi oiraga di phare ai nangonda rizara se pige nang ai bu hatlo harame adubu 13 adi jaijin bu hatpa pamlamdre mabu free oina thadokpa pamlamme aduga mathang ge sinda amu yang gi magi hokraba punchi asengba wari amu ule yang asi masak mutau yamna phajaba bhut amani adubu mana bhut ondringi mamangda mahak asi masak yamna phajabi lesabi macha ama oirami aduga mahang angang oiringida mahak asi orphan da lerami magini habada kanasu leramde maduda mayamna mabu yamna otpirami aduga mabu prostitute oihelami maduda mahak khangwa ngamdadana mathanda ma sijakhirami ana siraba matungda ma bhut onduna miyoibagi I thaktuna ma lelami aduga miyoibagi I si thaaga magi phajaba asibu maintain tawduna thamlami दुगी मतुंगदा जायजिनना यांगयांगी वारी पुंबा लोइना खंगकपदगी माना 13 गे मतेंग पांगबा से माना यारामी मरमदि जेंजेंग असी मागी लैरिमा मफम असिदगी फ्री ओहेनबा पामलमी मरम अदुना महाना यांगयांगी मनाक्ता चतुना प्रपोज तौरमी अदुगा महापु लुहोंगनबा हाइरमी मदुदा यांगयांगना माकी असेंबा वारीदो हाइरई अदुबु महाना हाइद्रिंगदगी हाना 13 ना लोइना हाइदुना आइना लोइना खंगले हाइदुना हाइरम दगी यांगयांगसु यारक्तुना मखोय एनिमक चेलक्लमी अदुगा ब्रिज अमदा अदुबु ऑलरेडी मदुदा हाना 13 ना मखोय एनिबु ngaiduna leirami अदुबु यांगयांगना खलमी हाइबदि 13 ना जाइनजन से हजु फावबा हाटपा पामी हाइदुना महाना 13 दगी यांगयांगसिबु कनबिनबगी दमक्ता महाना 13 दा अटैक तौरमी अदुदा 13 ना यांगयांगदगी ngathoknanabo honarami aduga यांगयांगनो जाइजिनबु कनबिनबो होनदना मापु पुदुना चेनखिरमी अदुगु इखंग खंगौदना मफम अदुदा अतोपा फोक सोलमा लाक्तना यांगयांगदा अटैक तौरमी मरमदि मदुना 13 बु कन्नबगी दमक्तनी जिन्ना 13 बु थादोक्तना याम थुना यांगयांग मनाक्ता चटलमी अदुगा यांगयांगबु महाना पंखतपिरमी अदुबु महा अदु सिरमगदरे अदुबु सिरमदाइदुदा यांगयांगना जाइजनदा हाइरमी नंगना आइबु नुसिरिबा अदुमना आइना सुनांगबु नुसिजै हाइदना अदु हाइरमलगा मा मफम अदुदगी मैखु ओंदुना सिखरे दुगा जाइजेंगना मफम अदुदा माथुमो यामना सोकना कपजरमी मरमदि माना ngasi phawba nupi atopa kana amatada nungsiba phawde aduga mangna ake asawba singdo 13 da loina phodoklami adugi matungda 13 jo mana tawkhiba sing adugi guilty feel phawjaduna masa mathanda ai sijarani haiduna magi thang adu chatlaga sige hek tawbada ma sidringai da mafam adudagi paper ama tholaktuna maduda chingsankhirami sinda mamangi temple mafam adu amu ule eta chengna ngasagi paper adu fox ki chip asina 13 mu kanbina batharakhibani aduga chipna 13 da haira e jengamada fox macha amabu kanbikhiba angang adu atai kana sunate madu jaijinni haire hoje movie gi ahan ma sinda utkhiba cinematic adugi matangda chipna monda wari lirami asina fox macha asina 13 ni aduga mangna kanbiriba angang asina jaijinni aduga chibaduna hairami jaijinda nangna thi Elixir's white adu mongonde yawe aduna madu nangna phanglagadi nang yam thina powerful oiba fox ama oirani hairam mathangi sinda jajinna 13 bu yamna kanna thirami adubu finally last da jungle amada mahakna 13 bu uba phanglami aduga 13 da mahana ma lale haiduna numidang aduda mana nongma yam manganda yam thina chauduna ngangkiba dugidamakta mana lale hajarami aduga magi elixir adubu pinabugidamakta masa mathanda suicide tawjarami adugu masida mafam masida akoina khangba mana mana 13 ne haiduna khalliba 13 nate magi guardian guard ngasai tharakhiba nupadani mana jaijinda white elixir si yawi haibase khangudagi mana su hena powerful oiba pambadagi madu mana 13 gi masak onduna mangondagi lowna honabani
ꯑꯗꯨꯕꯨ elixir ꯑꯗꯨ ꯃꯥꯅ ꯍꯦꯛ ꯄꯥꯏꯕ ꯃꯇꯝꯗꯗꯤ ꯃꯗꯨ white ꯑꯣꯏꯔꯝꯗ꯭ꯔꯦ red ꯑꯣꯏ ꯃꯗꯨꯗꯒꯤ ꯃꯥꯅ ꯀꯥꯟꯅꯗꯕꯅꯤ ꯍꯥꯏꯗꯅ ꯃꯐꯝ ꯑꯗꯨꯗ ꯃꯥꯅ ꯂꯪꯊꯣꯛꯑꯝꯃꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯗ 13ꯅ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟ ꯑꯗꯨꯕꯨ ꯖꯥꯏꯖꯤꯟ ꯑꯗꯨꯕꯨ ꯍꯥꯠꯄꯒꯤꯗꯤ ꯃꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯗꯨꯅ ꯃꯥꯅ ꯂꯃꯟ ꯈꯨꯝꯅꯤ ꯍꯥꯏꯗꯅ ꯆꯦꯜꯂꯛꯇꯨꯅ ꯃꯥꯒ ꯒꯥꯔꯗ ꯑꯗꯨꯒ ꯐꯨꯅꯕ ꯃꯇꯝꯗ ꯒꯥꯔꯗꯇꯨꯅꯗꯤ ꯃꯥ ꯌꯥꯝ ꯊꯤꯅ ꯐꯨꯗꯠꯄꯤꯔꯝꯃꯤ ꯃꯔꯝꯗꯤ ꯒꯥꯔꯗ ꯑꯁꯤꯗꯤ ꯃꯃꯩ 6 ꯄꯥꯟꯕ ꯐꯣꯛꯁ ꯑꯃꯅꯤ ꯑꯗꯨꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ 13 ꯑꯁꯤꯕꯨ ꯃꯥꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯗꯠꯄꯤꯔꯝꯃꯤ ꯑꯗꯨꯒ 13 ꯑꯁꯤꯁꯨ ꯃꯐꯝꯁꯤꯗ ꯁꯤꯒꯗꯧꯔꯦ ꯃꯥꯅ ꯁꯤꯔꯝꯗꯥꯏꯗ ꯖꯥꯏꯖꯤꯟꯕꯨ ꯅꯤꯡꯁꯤꯡꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯖꯥꯏꯖꯤꯟꯒꯤ elixir ꯑꯗꯨꯗ ꯊꯦꯡꯕ ꯃꯇꯝꯗ ꯃꯗꯨ white ꯀꯂꯔꯗ ꯑꯣꯏꯅ ꯆꯦꯟꯖ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯅ ꯃꯁꯤꯗ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯃꯃꯩ 9 ꯄꯥꯟꯕ ꯐꯣꯛꯁ ꯑꯃ ꯑꯣꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯐꯣꯛꯁ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ 13ꯅ ꯒꯥꯔꯗ ꯑꯗꯨꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯃꯥꯅ ꯖꯥꯏꯖꯤꯟꯒꯤ ꯋꯥꯈꯜ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ ꯖꯥꯏꯖꯤꯟꯅ ꯄꯥꯝꯃꯝꯃꯤ 13 ꯑꯁꯤ ꯑꯐꯕ ꯐꯣꯛꯁ ꯑꯃ ꯑꯣꯏꯌꯨ ꯍꯥꯏꯕ ꯑꯁꯤꯅꯤ ꯃꯗꯨꯗꯒꯤ ꯃꯥꯅ ꯃꯗꯨꯕꯨ ꯍꯥꯠꯄꯤꯔꯝꯗꯕꯤꯗ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯥꯏꯖꯤꯟꯕꯨ ꯑꯃꯨꯛ ꯍꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤ ꯎꯕꯗ ꯈꯔ ꯉꯛꯑꯦ ꯃꯔꯝꯗꯤ ꯃꯥꯗꯤ ꯉꯁꯥꯏ ꯁꯤꯈ꯭ꯔꯕꯅꯤ ꯇꯁꯦꯡꯅ ꯃꯥꯁꯤ ꯁꯤꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯇꯁꯦꯡꯅ 13ꯅ ꯃꯥꯒꯤ ꯏꯃꯣꯔꯇꯦꯂꯤꯇꯤꯁꯤꯡ ꯑꯗꯨꯕꯨ ꯖꯥꯏꯖꯤꯟꯕꯨ ꯍꯤꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯅ ꯁꯤꯖꯤꯟꯅꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯁꯥꯃꯛꯅ ꯐꯣꯛꯁ ꯃꯆꯥ ꯑꯃ ꯑꯣꯟꯗꯨꯅ ꯖꯥꯏꯖꯤꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯗꯅ 13ꯒꯤ ꯒꯥꯔꯗ ꯑꯗꯨ ꯄꯦꯄꯔ ꯑꯃꯒꯤ ꯃꯅꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯀꯦꯠ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯨꯚꯤ ꯑꯁꯤꯗ ꯎꯠꯂꯤꯕ ꯑꯁꯤ ꯇꯁꯦꯡꯅ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯍꯣꯜ ꯃꯅꯨꯡ ꯑꯗꯨꯗ ꯁ꯭ꯇꯨꯗꯦꯟ ꯃꯌꯥꯝ ꯑꯃ ꯁꯤꯈꯤꯕꯗꯨ ꯑꯇꯩ ꯀꯅꯥꯅꯁꯨ ꯅꯠꯇꯦ ꯃꯁꯤꯒꯤ ꯐꯣꯛꯁ ꯗꯤꯃꯟ ꯑꯁꯤꯅꯅꯤ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯔꯝꯗꯤ ꯃꯥꯅ ꯁꯤ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯥꯅ white elixir ꯑꯗꯨꯕꯨ ꯄꯥꯝꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯁꯣꯜꯗꯨ ꯐꯠꯇꯕ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯅ white elixir ꯑꯁꯤꯕꯨ ꯐꯪꯕ ꯉꯝꯈꯤꯗꯕꯅꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯃꯨꯚꯤꯒꯤ ꯀꯟꯀ꯭ꯂꯨꯖꯟꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯁꯤꯡꯒꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏꯊꯤꯕ ꯑꯣꯏ ꯑꯗꯨꯒ ꯑꯐꯕ ꯖꯥꯏꯖꯤꯟ ꯑꯃꯗꯤ 13ꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ ꯍꯥꯏꯕ ꯑꯁꯤ ꯎꯠꯇꯨꯅ ꯐꯤꯜꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯁꯣꯏꯈꯤꯕꯀꯌꯥ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝ ꯅꯝꯕꯤꯔꯝꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯅꯕ ꯍꯥꯏꯖꯔꯤ ꯊꯦꯡꯛ ꯌꯨ